ꯑꯦꯇꯦꯛ ꯆꯠꯊꯔꯛꯇꯨꯅ ꯃꯤꯁꯤ ꯃꯤꯅꯥ ꯅꯪꯍꯟꯈ꯭ꯔꯕ ꯃꯇꯨꯡꯗꯁꯨ ꯌꯨꯝꯁꯤꯡ ꯑꯃꯗꯤ ꯒꯥꯔꯤ ꯀꯌꯥ ꯃꯩ ꯊꯥꯗꯣꯛꯂꯛꯂꯦ꯫ ꯑꯃꯗꯤ ꯃꯅꯤꯄꯨꯔꯒꯤ ꯗꯤꯖꯤꯄꯤꯒꯤ ꯌꯥꯊꯪ ꯃꯇꯨꯡ ꯏꯟꯅ ꯃꯅꯤꯄꯨꯔꯒꯤ ꯃꯐꯝ ꯀꯌꯥꯗ ꯊꯤꯕ ꯍꯨꯝꯕꯒꯤ ꯊꯕꯛ ꯄꯥꯛ ꯁꯟꯅ ꯆꯠꯊꯈ꯭ꯔꯦ, ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯀꯌꯥ ꯐꯥꯒꯠꯄ ꯉꯝꯈ꯭ꯔꯦ꯫ ꯈꯨꯔꯨꯝꯖꯔꯤ ISCOM ꯃꯅꯤꯄꯨꯔꯤ ꯄꯥꯎ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯍꯧꯖꯤꯛ ꯄꯥꯎ ꯁꯟꯗꯣꯛꯅ ꯄꯤꯖꯔꯤ꯫ ꯈꯨꯠꯂꯥꯏ ꯃꯇꯤꯛ ꯆꯥꯅ ꯄꯥꯏꯕ ꯀꯨꯀꯤ ꯂꯥꯜꯍꯧꯕꯅꯤ ꯆꯤꯡꯅꯕꯁꯤꯡꯅ ꯉꯔꯥꯡ ꯅꯨꯡꯊꯤꯜ ꯄꯨꯡ 2 ꯇꯥꯔꯛꯄ ꯃꯇꯝꯗꯒꯤ ꯃꯩꯇꯩꯁꯤꯡꯅ ꯈꯨꯟꯗꯥꯔꯤꯕ ꯃꯩꯇꯩ ꯈꯨꯜ ꯑꯣꯏꯅ ꯂꯩꯔꯤꯕ ꯀꯧꯇ꯭ꯔꯨꯛ ꯑꯃꯗꯤ ꯀꯗꯥꯡꯕꯟ ꯇꯝꯅ ꯂꯥꯟ ꯆꯠꯊꯔꯛꯇꯨꯅ ꯃꯔꯥ ꯂꯩꯖꯗ꯭ꯔꯕꯤ ꯃꯧ ꯑꯃ ꯁꯤꯈꯤꯕ, ꯃꯆꯥꯅꯨꯄꯤ ꯑꯃꯗꯤ ꯄꯥꯎꯃꯤꯁꯨ ꯌꯥꯎꯅ ꯃꯤꯑꯣꯏ ꯀꯌꯥ ꯑꯃ ꯑꯁꯣꯛ ꯑꯄꯟ ꯅꯪꯍꯟꯈ꯭ꯔꯕ ꯐꯥꯎꯕꯗ ꯀꯧꯇ꯭ꯔꯨꯛ ꯃꯩꯇꯩ ꯌꯨꯝ ꯀꯌꯥ ꯃꯩ ꯊꯥꯗꯣꯛꯇꯨꯅ ꯃꯥꯡ ꯇꯥꯛꯍꯜꯂꯝꯂꯦ꯫ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ISCOMꯒꯤ ꯑꯩꯈꯣꯏꯒꯤ ꯄꯥꯎꯃꯤꯅ ꯇꯧꯔꯛꯄ ꯔꯤꯄꯣꯔꯠ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯌꯨꯝꯁꯤꯡ ꯌꯥꯎꯅ PHE ꯗꯤꯄꯥꯔꯠꯃꯦꯟꯠꯒꯤ ꯇ꯭ꯔꯛ ꯌꯥꯎꯅ ꯒꯥꯔꯤ ꯀꯌꯥ ꯑꯃꯁꯨ ꯃꯩ ꯊꯥꯗꯨꯅ ꯃꯥꯡ ꯇꯥꯛꯍꯜꯂꯝꯂꯦ ꯍꯥꯏꯔꯤ꯫ ꯃꯩ ꯊꯥꯔꯝꯕꯒꯤ ꯊꯧꯗꯣꯛ ꯑꯁꯤꯅ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯄꯨꯡ 6 ꯔꯣꯝ ꯇꯥꯔꯛꯄ ꯑꯗꯨꯋꯥꯏꯗ ꯊꯣꯛꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯐꯝ ꯈꯔꯗ ꯃꯩ ꯆꯥꯛꯂꯤ꯫ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯗꯒꯤ ꯍꯧꯅ ꯀꯨꯀꯤ ꯂꯥꯜꯍꯧꯕꯅꯤ ꯆꯤꯡꯅꯕꯁꯤꯡ ꯑꯗꯨꯅ ꯗ꯭ꯔꯣꯟ ꯁꯤꯖꯤꯟꯅꯗꯨꯅ ꯕꯣꯝꯁꯤꯡ ꯊꯥꯗꯔꯛꯇꯨꯅ ꯑꯦꯇꯦꯛ ꯆꯠꯊꯔꯛꯄꯗꯒꯤ ꯀꯧꯇ꯭ꯔꯨꯛꯀꯤ ꯈꯨꯟꯖꯥ ꯀꯌꯥ ꯀꯤꯕꯗꯒꯤ ꯃꯌꯨꯝ ꯃꯀꯩ ꯊꯥꯗꯣꯛꯇꯨꯅ ꯀꯥꯏꯗꯨꯅ ꯆꯦꯟꯅꯈꯤ꯫ ꯌꯨꯝꯗ ꯃꯤ ꯂꯩꯅꯗꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯔꯒ ꯍꯥꯏꯔꯤꯕ ꯃꯩ ꯊꯥꯕꯒꯤ ꯊꯕꯛ ꯑꯁꯤ ꯆꯠꯊꯔꯝꯕꯅꯤ ꯍꯥꯏꯔꯤ꯫ ꯍꯧꯖꯤꯛ ꯃꯐꯝ ꯑꯗꯨꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯑꯀꯟꯕ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯂꯧꯈꯠꯇꯨꯅ ꯂꯩꯕ ꯎꯔꯤ꯫ ꯃꯐꯝ ꯑꯗꯨꯗ ꯃꯁꯥꯒꯤ ꯃꯌꯨꯝꯗꯒꯤ ꯄꯣꯠ ꯍꯣꯟꯗꯣꯛꯄ ꯂꯥꯛꯈꯤꯕꯤ ꯀꯧꯇ꯭ꯔꯨꯛꯁꯤꯡ ꯂꯩꯀꯥꯏꯗꯒꯤ ꯂꯇꯥ ꯀꯧꯕꯤ ꯃꯤꯑꯣꯏ ꯑꯃꯅ ꯐꯣꯡꯗꯣꯔꯛꯄꯗ ꯉꯔꯥꯡꯒꯤ ꯊꯧꯗꯣꯛ ꯑꯁꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡꯅ ꯀꯣꯝꯕꯤꯡ ꯑꯣꯄꯔꯦꯁꯟ ꯆꯠꯊꯔꯒꯅꯤ ꯍꯥꯏꯕ ꯄꯥꯎ ꯐꯪꯕꯗꯒꯤ ꯍꯥꯟꯅ ꯈꯨꯜ ꯉꯥꯛꯇꯨꯅ ꯂꯩꯔꯝꯕ ꯃꯩꯇꯩ ꯈꯨꯜ ꯉꯥꯛꯄꯁꯤꯡ ꯀꯧꯇ꯭ꯔꯨꯛ ꯊꯥꯗꯣꯛꯇꯨꯅ ꯆꯠꯅꯈꯤ꯫ ꯃꯁꯤꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯔꯒ ꯍꯥꯏꯔꯤꯕ ꯉꯔꯥꯡꯒꯤ ꯑꯦꯇꯦꯛꯁꯤꯡ ꯑꯁꯤ ꯀꯨꯀꯤ ꯂꯥꯜꯍꯧꯕꯁꯤꯡ ꯑꯁꯤꯅ ꯆꯠꯊꯔꯛꯄꯅꯤ ꯍꯥꯏꯅ ꯄꯥꯎꯗꯝꯂꯛꯈꯤ꯫ ꯀꯧꯇ꯭ꯔꯨꯛꯇꯒꯤꯅꯦ, ꯀꯧꯇ꯭ꯔꯨꯛ ꯆꯤꯡ ꯂꯩꯀꯥꯏꯗꯒꯤ ꯃꯤꯡꯅ ꯂꯇꯥ ꯀꯧꯋꯦ꯫ ꯑꯗꯨ ꯌꯨꯝ ꯃꯩ ꯆꯥꯛꯄꯗ ꯑꯩꯈꯣꯏ ꯂꯩꯕ ꯌꯥꯗꯗꯅ ꯃꯣꯏ ꯄꯣꯠ ꯆꯩ ꯆꯥꯛꯄꯗꯨꯗ ꯌꯨꯝ ꯈꯔ ꯆꯥꯛꯇꯕ ꯌꯥꯎꯕꯗꯨꯒꯤ ꯄꯣꯠ ꯆꯩ ꯍꯣꯟꯊꯕꯅꯤ꯫ ꯑꯗꯨ ꯌꯨꯝ ꯐꯅꯌꯥꯝ ꯃꯣꯏ ꯌꯨꯝ 5-6ꯇꯤ ꯆꯥꯈ꯭ꯔꯦ꯫ ꯒꯥꯔꯤ ꯅꯨꯡꯁꯨ ꯂꯣꯏ ꯆꯥꯛꯅꯈ꯭ꯔꯦ, ꯑꯗꯨ ꯑꯝꯇ ꯂꯩꯇ꯭ꯔꯦ꯫ ꯄꯨꯡ 2ꯗꯒꯤ ꯃꯣꯏꯅ ꯀꯨꯀꯤꯅ ꯀꯥꯞꯄꯛꯄꯗꯣ ꯍꯧꯔꯛꯑꯦ꯫ ꯄꯨꯡ 2ꯗꯒꯤ ꯃꯣꯏꯅ ꯕꯣꯝ ꯊꯥꯗꯔꯛꯏꯗꯣ, ꯄꯨꯡ 2ꯗꯒꯤ ꯕꯣꯝ ꯊꯥꯗꯔꯛꯑꯦ꯫ ꯑꯗꯨꯒ ꯌꯨꯝ ꯃꯩ ꯆꯥꯛꯄꯅ ꯄꯨꯡ 6ꯀꯤ ꯑꯗꯥꯏꯗ ꯆꯥꯛꯄ ꯍꯧꯔꯦ꯫ ꯃꯃꯥꯡꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯇꯨꯗꯤ ꯕꯣꯝ ꯌꯥꯎꯔꯛꯇꯦ꯫ ꯍꯟꯗꯛꯀꯤꯅ ꯗ꯭ꯔꯣꯟꯗ ꯕꯣꯝ ꯄꯨꯔꯒ ꯊꯥꯗꯔꯛꯄ, ꯑꯗꯨꯗ ꯂꯩꯕ ꯉꯝꯗꯕ ꯈꯨꯟꯖꯥ ꯃꯤꯁꯤꯡꯗꯤ ꯋꯥꯅ ꯆꯦꯟꯕꯗꯨꯗ ꯃꯣꯏꯅ ꯇꯥꯟꯖꯥ ꯆꯥꯕ ꯂꯧꯔꯒ ꯌꯨꯝ ꯃꯩ ꯊꯥꯈꯤꯕꯅꯤ꯫ ꯌꯨꯝꯗ ꯂꯣꯏ ꯂꯩꯅꯕꯅꯦ, ꯀꯧꯇ꯭ꯔꯨꯛꯀꯤ ꯃꯤꯐꯥꯎ ꯆꯦꯟꯗꯦ꯫ ꯉꯔꯥꯡꯒꯤꯗꯨꯗ ꯆꯦꯟꯕ ꯋꯥꯅꯦ, ꯅꯍꯥꯟꯈꯩꯗꯤ ꯌꯨꯝꯗ ꯁꯨꯡꯆꯦꯟ ꯆꯦꯟꯗꯦ, ꯌꯨꯝꯗ ꯑꯗꯨꯝ ꯂꯩꯖꯩ꯫ ꯑꯗꯨ ꯁꯔꯀꯥꯔꯒꯤ ꯃꯥꯏꯀꯩꯗꯒꯤ ꯉꯁꯤꯁꯤꯕꯨ ꯑꯃꯨꯛꯇ ꯌꯦꯡꯁꯤꯟꯕꯤꯌꯣ, ꯀꯧꯇ꯭ꯔꯨꯛ ꯍꯥꯏꯔꯤꯕ ꯂꯝꯁꯤꯕꯨ ꯑꯃꯨꯛꯇ ꯌꯦꯡꯁꯤꯟꯕꯤꯌꯨ꯫ ꯑꯩꯈꯣꯏ ꯌꯥꯝ ꯋꯥꯔꯦ, ꯁꯔꯀꯥꯔꯅ ꯑꯃꯨꯛꯇ ꯌꯦꯡꯁꯤꯟꯕꯤꯌꯨ꯫ ꯑꯩꯈꯣꯏ ꯌꯥꯝ ꯋꯥꯔꯦ꯫ ꯁꯤ MLA ꯇꯦꯡꯀꯨꯅ ꯅꯣꯡꯃꯐꯥꯎ ꯂꯥꯛꯑꯒ ꯌꯦꯡꯁꯤꯟꯅꯗ꯭ꯔꯦꯕ꯫ ꯑꯩꯈꯣꯏ MLA ꯁꯤꯈ꯭ꯔꯕ꯭ꯔꯥ ꯈꯪꯗ꯭ꯔꯦ꯫ ꯐꯨꯝꯂꯧꯗ ꯂꯣꯏꯅ ꯊꯩꯗꯣꯛꯈ꯭ꯔꯦ, ꯑꯉꯥꯡ ꯃꯈꯩꯗꯤ ꯐꯨꯝꯂꯧꯗ ꯂꯣꯏ ꯊꯝꯂꯦ꯫ ꯑꯗꯨ ꯆꯥꯉꯥꯏ ꯊꯛꯉꯥꯏꯗꯤ ꯑꯝꯇ ꯄꯨꯕ ꯅꯠꯇꯦ ꯑꯉꯥꯡꯁꯤꯡꯗꯨ꯫ ꯃꯤꯒꯤ ꯃꯌꯨꯝꯗ ꯊꯝꯃꯝꯕꯅꯦ꯫ ꯑꯗꯣ ꯏꯆꯥꯁꯤꯡꯗꯨ ꯀꯔꯝꯍꯥꯏꯅ ꯂꯩꯔꯝꯒꯅꯤ ꯈꯟꯕꯗ ꯑꯩꯈꯣꯏ ꯌꯥꯝ ꯋꯥꯔꯦ꯫ ꯑꯃꯔꯣꯝꯗ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯁ꯭ꯇꯦꯠꯀꯤ ꯍꯣꯝ ꯗꯤꯄꯥꯔꯠꯃꯦꯟꯠꯅ ꯄ꯭ꯔꯦꯁꯇ ꯊꯥꯗꯣꯔꯛꯈꯤꯕ ꯆꯦꯔꯣꯜ ꯑꯃꯗ ꯀꯨꯀꯤ ꯂꯥꯜꯍꯧꯕꯁꯤꯡꯅ ꯀꯧꯇ꯭ꯔꯨꯛ ꯈꯨꯜꯗ ꯗ꯭ꯔꯣꯟ ꯁꯤꯖꯤꯟꯅꯗꯨꯅ ꯑꯐꯕ ꯃꯈꯜꯒꯤ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏꯁꯤꯡꯒ ꯂꯣꯏꯅꯅ ꯑꯦꯇꯦꯛ ꯆꯠꯊꯔꯛꯄꯗ ꯃꯤꯆꯝ 2ꯒꯤ ꯄꯨꯟꯁꯤ ꯃꯥꯡꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯑꯁꯤꯒꯨꯝꯕ ꯈꯨꯠꯂꯥꯏ ꯄꯥꯏꯖꯗꯕ ꯈꯨꯟꯖꯥꯁꯤꯡꯒꯤ ꯃꯊꯛꯇ ꯑꯀꯤ ꯑꯈꯪ ꯄꯣꯛꯍꯜꯂꯤꯕ ꯊꯧꯑꯣꯡ ꯑꯁꯤ ꯁ꯭ꯇꯦꯠ ꯒꯚꯔꯟꯃꯦꯟꯠꯅ ꯌꯥꯝꯅ ꯍꯛꯆꯤꯟꯅ ꯂꯧꯏ꯫ ꯂꯩꯉꯥꯛ ꯑꯁꯤꯅ ꯂꯝꯗꯝ ꯑꯁꯤꯗ ꯏꯪ ꯇꯞꯄ ꯄꯨꯔꯛꯅꯕ ꯀꯟꯅ ꯍꯣꯠꯅꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯑꯁꯤꯒꯨꯝꯕ ꯊꯕꯛ ꯆꯠꯊꯔꯛꯄ ꯑꯁꯤ ꯇꯔꯥꯏꯅ ꯂꯧꯗꯦ ꯑꯃꯗꯤ ꯀꯟꯗꯦꯝ ꯇꯧꯏ꯫ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯏꯔꯥꯡ ꯑꯁꯤ ꯀꯟꯇ꯭ꯔꯣꯜ ꯇꯧꯅꯕ ꯑꯊꯨꯕꯗ ꯊꯕꯛ ꯄꯥꯏꯈꯠꯂꯦ ꯑꯃꯗꯤ ꯊꯧꯗꯣꯛ ꯑꯁꯤꯗ ꯆꯦꯟꯅꯔꯤꯕꯁꯤꯡ ꯑꯗꯨꯒꯤ ꯃꯊꯛꯇ ꯆꯩꯔꯥꯛ ꯐꯪꯍꯟꯅꯕ ꯍꯣꯠꯅꯔꯒꯅꯤ ꯍꯥꯏꯅ ꯆꯦꯔꯣꯜ ꯑꯗꯨꯗ ꯄꯜꯂꯛꯂꯦ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯉꯔꯥꯡ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯍꯦꯛ ꯃꯇꯨꯡꯗ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯀꯃꯤꯁꯅꯔ ꯍꯣꯝ ꯑꯦꯟ ꯑꯁꯣꯛ ꯀꯨꯃꯥꯔꯅ ꯃꯅꯤꯄꯨꯔꯒꯤ DGPꯗ ꯏꯈꯤꯕ ꯆꯦꯔꯣꯜ ꯑꯃꯗ ꯀꯩꯊꯦꯜ ꯃꯥꯟꯕꯤꯗꯒꯤ ꯀꯧꯇ꯭ꯔꯨꯛ ꯐꯥꯎꯕꯒꯤ ꯂꯝꯕꯤ ꯄꯔꯤꯡ ꯑꯁꯤꯗ ꯃꯊꯧ ꯇꯥꯕ ꯀꯣꯝꯕꯤꯡ ꯑꯣꯄꯔꯦꯁꯟ ꯆꯠꯊꯕꯒ ꯂꯣꯏꯅꯅ ꯃꯈꯥ ꯇꯥꯅ ꯊꯣꯛꯍꯟꯅꯤꯡꯗꯕ ꯊꯧꯗꯣꯛ ꯊꯣꯛꯂꯛꯇꯅꯕ ꯊꯕꯛ ꯄꯥꯏꯈꯠꯅꯕ ꯆꯦ ꯊꯥꯗꯨꯅ ꯋꯥ ꯈꯪꯍꯟꯈꯤ꯫ ꯃꯁꯤꯒ ꯂꯣꯏꯅꯅ DGP ꯃꯅꯤꯄꯨꯔ ꯔꯥꯖꯤꯕ ꯁꯤꯡꯅ ꯈꯨꯌꯦꯛ ꯄꯤꯗꯨꯅ ꯉꯔꯥꯡꯃꯛ ꯃꯅꯤꯄꯨꯔꯒꯤ ꯗꯤꯁꯇ꯭ꯔꯤꯛꯁꯤꯡꯗ ꯂꯩꯔꯤꯕ SP ꯁꯤꯡꯗ ꯑꯦꯂꯔꯠ ꯃꯦꯁꯦꯖ ꯑꯃ ꯊꯥꯈꯤ꯫
alert message aduda pallibadi police ki team khudingmakna yamna cheksinna leinaba loinana mafam da deploy tawriba tongan ba force singa coordination ama leinanaba joint combing operation sathanaba khangankhi amai piba apullo kanglaipak miyamna apal kanglaipak haina khangnariba lup asina singduna haukiba August ki tang kun mapandagi hauduna inat lining ki matangda numit marini gi oina khananainabagi thorom ya school police lenda leiriba Manipur Dramatic Union gi hall da ngarang pangthokre thorom adu da lamdam aside leiriba maitai ipa ipuna thambiramba inat lining chatliba sing amade sintakpa singna saruk yaduna satharakhiba khana nainabagi thorom loisinbaga mari leinana chief guest oikhiba MPCC gi president ke Megha Chandrana phongdokhibada lengak pai riba singna community khudingmaki oiba lining singbu ikai khumnaba mathau tai loinana maitai lining bu yokhattana khongthang lokhatpa yokhatnaba khongthang lokhatpa mathau tai haikhe Megha Chandrana makhatana phongdokhibada apalna silliba khana nainaba asi toina mafam kyada pangthoktuna inkhalakliba naha singda maitai aikhoi gi lining asi khanghanba mathau tai hainasu makhatana phongdokhi Thoram aduga mari leinana apa kanglaipa ki secretary Konjengbam Singkhai nganba maitai na phongdorakhibada khana nainabagi thoram pangthokliba asi lamdam asida inat lining ki thoram thaudada khenaba khara lairiba asi tungi mirol gi khanduna afava fazaba amadi asengba thoram thamnana bagidamak pangthokpa khana nainabani haikhe से अखोई अपाना सने बगी थोरम पांगथु इसे अखोई अपाना वारिब लौबजे ताहा लौरो एदुगा अखोई कस्टमरी लो ओइरेबा इनिंग थौदा अखोइना लग्जर बसिंगदो मोइदा पिखला कांदा कस्टमरी निंग थौना अयाबा पिरा कांदा अखोई चटननबा कांगुनजे लाइबा मियामदा लौथोकजगन ngasi akhoi August ki tang kumapandagi September ki tang amma phau pangthok che atai matagina ina lining chaliba singi thorum thongda kaya da manadaba khena ba kya leiriba se tungi miron gi khalla kanda afaba asengba chumba phajama mongda thamam je ba gi damakta ngasi akhoina Manipur gi mafam da leiriba tongan ba lining kon sing loop sing akona pau pi jara kanda khana nei na ba gi thomma se pangthok se Bharat ka Amrit Kalash ke grand finale fawba sanglakpa ngamba amadi marisuba position fanglakpa ase ningba kainingai oide anauba thauna pibani Benita Gumbi isa kaya thoraklaba matamda malemda aikhoigi art and culture saktakpa ngamgani haina BM Foundation gi chairman Dr S Manauto na phongdokre wafamasi mekolada leiba BM Foundation complex tengarang pangthokiba Laisram Benita bu pungning thogatuna taramna okpagi thoramda thoram mapu oikhiba Manauto na phongdokhibani mahangna makha taraduna BM Mekola haina khangnaba Biramangol Manipur gi isai nongmai film amadi sumang lela saukhatnaba hotnarambatana natana pikliba angang singda academic amadi education promotion pina bo hotnabada thawai yaurame mahakna mangzaramba manglan sing asi kharada oirabasu mangfaunanaba ngamnanaba imung manungna mahaki mingda BM Foundation linkhatuna culture amadi academic institute ama linkhatnaba hotnazabani haike Thaurangi athoiba mithung oina sarukya khiba Sangit Natak Academy Awardee Saugrakpam Hemantana hai culture haibasi civilization pirakpa khudol amani hanba laitaba thauna faba mioi kharana lamdam amagi culture yokhatnaba khonai BM Mekolana ten khraba matam khara hinglambada tawbiramba thabak singthaba naide isai mayek iba tune tawba kaya aikhoina takhre masihi mathakta India gi unity sagatnaba isai na song fawu semkiba mioi ni haiduna singthakhi The cultural coalition capacity at the line, our separation of culture develops Yamaka Kingdom, Maduna Yakan Pumita, Maduri Kanana, Awabo. Although we know what's a community, culture Giganda, Pritchiviki, Mapato, Satana, Russian, Yagi Festival to Russia, that's a Puyao, American. Sumana Pritchiviki to Culture activities ke apa tu ekoi napas.
ada maju sai government ni service to ni amadu ni restriction like free hoita ba ada ibu maju ni like chalaya na pu ni maju mandre ada koi si santana re koi kursi di sun no ke jala ni mangi la bi tension hai ada ya ber pa ba padam di hu bo si na ho chumat ko de Imphal East District Andhra Police Station ke manung sana laiba Tulihal Konjin Laikai ge Thobal Turel da ngasi nupa amagi asiba haksang ama tautharakre ngasi ayupung manga makhairom taba matamda laikai adugi mioi kharana asiba haksang adu thengnarakpani hairi asiba haksang adu combat dress setli oi thangba khudang da ghari amasi khungup tongde hairi haksang adu pumtharakle samgi saruk adu maina sakhiba mali hairi hauzik fakpagi oina masak maming khangdri asiba haksang police na lokhat khre hairi loisalakpada marui bapau amuka hana pizari Etek chatharkraba matungda misi mina nanghankraba matungda so yumsing amadi gari kaya mai thadok lamle amadi Manipur ki DGP ki yathang matung ina Manipur ki mafam kya da thibu humbagi thabak pak sanna sathakre khusu khulai kya phagat pangamkre Hauzik faubagi ISCOM News na pizaba Manipuri pau matang asi loizare mideng tabiri basing bu amukan na khurumzari